NACN IM na ZUF ta wari sananaba taksinkrei Naga political issue gi matangda aroiba warushin purakpa ngamdribasi tongan-tonganba Naga lupsingi marakta mot manadabagini haina NACN JPRN gi member Salem Yanggang maina phongdokre tongan-tonganba Naga lupsingi marakta yasinaba puraknabagi pandamda Jalayarong United Front ZUF ki luchingbasingna wari sananaba thorakpa matam oire haina mahangna phongdoki matam sangna Naga gi warushin purakpa ngamdana lakli haina mahangna haiki warushin puraknabagi damak tongan-tonganba Naga lupsingi marakta yasinaba hana purakpa mathau tai None district laiba Longmai Ahom Baptist Church ki community hall da current political situation of the Naga haiba interaction program amada pangthokibada mangna wafam asi phongdoki JPRN NACN na tongan-tongan ba Naga lupsingbu platform amada purakna honari su haiki Nan Naga sing numit kuntra nigi manungda document submit tawnaba khangankre Wung Tangkhul region ki central administrative officer ge office na region asigi manungda lairiba nan Naga khudingmangna numit kuntra nigi manungda mathau taba saktak che amasung clearance document sing submit tawnaba khangankre Wung Tangkhul region na thokiba notification amagi matungina region asigi manungda lairiba nan Naga singna Aadhaar card ki photo copy yauna mari lenaba police station singdagi no objection certificate amadi regional office na issue tawba valid work permit sing hariba matam asigi manungda thinthaba tawdana Wung Tangkhul region ki central administrative officer ge office ta submit tawrakadabani hariba directive asi indaba amadi piriba matam asigi manungda document submit tawdaba singi mathakta mathau taba action sing lokhalagani hairi New Delhi di Sardar Patel Mark talaiba British Kendrajit Manipur baban da BJP ki MLA singi mifam pangthokre State asida popular government ama lingna bagi damak central leader singa unana badeli da chatkiba BJP gi MLA singi oiba mifam ama ngasi ayuk pung 12 taba matamda New Delhi gi Sardar Patel Mark talaiba British Kendrajit Manipur baban da hokre mifam asi loiraba matung hayeng makhada BJP gi central leader singa unaraba yai haina press na phangba pau amana hairi pau sina makhata na hairibadi mifam aduda BJP gi MLA 38 leibagi manungda kuki MLA taret khaidokraga lemhauriba MLA Kuntra adugi manungda MLA mari natana atai di saruk yaki mifam aduda saruk yakidaba BJP gi MLA sing adudi hairo kendra gi MLA TH Radeshyam Hyanglam kendra gi MLA Dr Radeshyam Yumnam Lamsang kendra gi MLA S Rajan amasung Jiribam kendra gi MLA Asafuddin ni British Kendrajit Manipur babanda hojik pangtholiba mifam aduna luchingba Khallaba matungda Anouba Laingak semnabagi damak Union Home Minister Amit Shah BJP ki National President JP Nanda amasung Prime Minister Narendra Modi unaraga Manipurda popular government ama lingnabagi wafam taksilaba yai madugi mangoina na hayeng BJP ki MLA singna party sigi National General Secretary su oiriba BJP Northeast in charge Dr Sambit Patraga unaduna maruiba central leader sing unanabagi wari sanaraba yai hairi Mifam maduga mari lainana hojik Delhi da lairiba BJP ki MLA amana national media da phongdokibada Manipurda popular government ama thamba haibasi yamna mathau tai leiriba phibam asida maitai amasung Naga MLA sing puna thabak tawminaba changi ngasi pangtholiba meeting asi yamna crucial oiba amani mifam asina soiduna solution ama lakani haibigi thajaba ama lei panba yabadi haukiba thangja numit former chief minister N Birena luchingba MLA team ama party sigi central leader singa unaduna Manipurda popular government ama lingna bagi taksin nabagi damak imphal thadokibani madugi matung BJP gi Atai MLA singsu mathang Delhi da changsin nakhibani chahi asigi February 4 da chief minister resign tawkhraba matung tha duma ki daraga humdoi dagi state asida PR lakhraba matung BJP gi Valley da lairiba MLA sing amasung Naga MLA sing gi marakta ihan hanba oina state asida popular government ama lingna bagi damak mifam pangthokpa haiba sing asigi asina hanbani mifam asina BJP MLA sing gi marakta mot khena ba kaya leiramlabasu unity ama lakpagi lambi adu ulei popular government ama semba haiba se MLA sing amasung miyam gi apamba oirabasu Yanaba luchingba ama hojik fawa puthokpa ngamdabana majority laina popular government ama lingba ngamdana lakhibani adubu ngasigi mifam asina solution amadi soidana puraklaba yai haina thajanari BJP gi MLA singna Delhi da chatuna laingak semnaba honari basi aruba oigani BJP gi MLA kharana Delhi da chatuna state asida popular government ama semnaba honari basi aruba khongthang oigani khongchat asida NPP gi MLA khara yauri basi party ga mari lainadi haina ex deputy CM Yumnam Joy Kumar na phongdokre Ngasi Loktak Day celebration thanga amasung Loktak Sport Academy anina punduna thanga da pangthokiba 53 suba Loktak Day tharamaduga mari lainana NPP gi luchingba sina haikibada
BJP के MLA Delhi de chatuna Sarkar Semba honariba asida kariguma mai pakla agadi afaba khongthangni kariguma mai pakta batarabadi matung kari option legadagi haibasi aruba khongthangni MLA gi level da Sarkar Semba ba haina baduna amani adubu handak Delhi de chatuna BJP na Sarkar Semba honariba asida NPP da kariguma amata khangalakpa leite NPP gi MLA khara yauriba dusu makhoi gi level da chabani bot haibasidi tambangam de mathang karakta ba haibadu tambangam de aduna handak karinge sida mantri gumba ama oiba fanglabadi haina chatpa oiramgani haina phongdoki ngasi gi thoram aduga mari leinana yumnam joy kumar chingduna loktak thawal khongbal da macha sing thadaki loinana NPP gi General Secretary Administration Rosan Haistam na mahaki lekhiraba pokpa mapa Kulachandra gimingda loktak lairembi ground da katpa stage amasung maikhum hangdoki Amarom da loktak numina lakpada komla khong chingthi da leiba loktak lairembi ima thoni bagal loinana akoibagi ahal oiraba nga mi singda ngamjaba khudol tamduna loktak degi thoram pangthokre Mayang Imphal Kendragi MLA Kongkham Rovindro gi miyeng makhada komla khong chingthi da leiba loktak lairembi ima gi mafamda thoni ba oina MLA gi apokpa Kongkham manglemna luchingduna loktak lairembi ima gi mafamda hikalai katamki Mayang Imphal Kendra dagi masak naiba ahal laman kaya su saruk yaduna pangthokiba thoram aduda Mayang Imphal Kendragi MLA ke Rovindro gi apokpa mapa Kongkham manglemna komla khongla phupa tera phagok chau sengmaijin yauna kendra sida ngami oibana sinfam oiduna hinglakliba ahal oiraba singda ningtham tha lakpaga mari leinana blanket khudol tamgi thoram aduga mari leinana mahangna makhata na haikibada ngasi mera thagi purnima numit asida loktak imabu thongni jaba imana Mayang Imphal Kendra gi loktak pakri mapalda khundariba khaktana tona kendra sigi miyamgi hingnabagi lambi piduna lakliba adubu khurumjaduna amasong thongni jaba numit amani kendra segi miyamna mahaki machanapa Rovindro bu mihut oina thangat pirakpa tamani surakadawraba asida loktak patki amasong akoibagi chawkhot thorangi thabak kaya paikhatuna lakli mi tami pot lanaduna hau chongbagi thoram pangthokre mera hau chongbagi thoram yamna top toppa kumaini haina leisem basana jawuna singthakre State Level Organization Committee on Mera Hau Chongba 2025 na sinduna tongan banat ki obe kumai sing amadi chingburoi tamburoi sing amaga khudol pot lana duna state ki thakta Mera Hau Chongba gi thoram pangthokre Mera Hau Chongba gi thoram ase malengi mafam amata da laitaba yamna topa kumai makhal amani haina Rajya Sabha gi MP su oiriba ningthau leisem basana jawbana phongdokre Ayuki pung mapan tarakpada ningthau leisem basana jawba amadi masing yamlaba aramba chengol loi sing chingmi amadi tammi singi apunba khongchat ama sana konongdagi kangla tamna lakhi angom ningthau poirei ton mari leinaba sana kongnunggi farnaiba sing yamna kangla da pangthokpa thoramda ningthau leisem basana jawbana mera men tongki nat ki chanabi amata kaihandana kabuigi amaiba kamson gangmumai kabuina Yenkhong tambagi thoram pangthoki amasung chingmi tami machin manawni haiba utpagi khudam oiriba mera thomai thanki State Level Organizing Committee on Mera Hau Chongbana pangthokiba thoram aduda Art and Culture gi Commissioner H. Kian Prakash BJP Manipur Pradesh ki President Adhikar Mayum Sarda amasung Manipur University of Culture gi BC Professor Pawnam Gunindro Tangkhul Kabui Maring amadi atei chingmi gi luchingba sing susarugyaki Mera Hau Chongba thoram aduga mari leinana ningthau leisem basana jawbana haiki chingburoi tamburoi singi amata ngairaba Mera Hau Chongba gi thoram asi Kanglada ningthau oina palamba ibudau nongda lairin pakhangba matamdagi haudok pirambani haina ahal laman singna takpirami Malem asida leiriba kanglup furup singi oiba chanabi amasung kumai tongan lei adubu Mera Hau Chongba haiba thoram asi Manipurda khunda minariba furup singi oiba kumai nina atai festival singdagi yamna tongali maram aduna kumai asi lakpada lamdam asida leiriba kanglup furup khudingmangna apunbagi saktam sagat minare haina lawbuga loinana apunba Manipur amagi makada puna hingminase haina mahangna makha taki Kumsi chahigi oina Mera Hau Chongba Thausil Love Sana Konung Manipur na piba khonglei hanba award AS Wangna Leire Jimikta khusinnaki aduga loinana chingmi tami singi leirum fi induna aikhoi chul inauni aikhoi horakfam tinabani haiba utki chingdagi lakhiba ningthau singnasu iningthau leisem basana jawba amadi thoram adugi maroiba thaubangbा sing angamba khudol pot sing lanaduna machim manau oibagi kumai pangthoki masing ngamlaba miyamga loinana pangthokpa Mera Hau Chongba thoram aduda chingi khulakpa chamaga kunthraga mangana sarukyaki thoram aduda chingi ichul inau singi cultural group Taraga Taruk amadi tampaki cultural truth
ani punna taraga nipan na tungan bajagoising utki panba yabadi Manipurda kanglupki irang thokringai kumja 2023 gi mamangdadi mera hau chongbagi thoram asi tungan ba civil society organization sing amasung local MLA sing na sinduna yamna chawna pangthoknarami adubu kanglupki irang thokraba matungda pangthokpa thoramdi ngasigi asina khwaidagi chawna mera hau chongbagi thoram oiri BJP na India da dictatorship kilenga lonchathari ibobi Manipur miyam na piriba hak adu Delhi da amuk chalaga makhong paiduna lengak semge haija khidra BJP da India da dictatorship kilenga lonchathari hain hana gi chief minister CLP leader Okrami Bobina Mara Sekre ngasi India pumbada Indian National Congress na chathariba bo chorgadi chor national wide signatory campaign Khetrigao block Congress committee na sinduna constituency asigi hana gi MLA amadi Amin Saha gi Khetrigao Bengal da leiba Yumda pangthokre signatory campaign aduda CLP leader Okrami Bovi MLA Thoksom Lokesor ex MLA and local MD Farus Rahim amadi MP CCG executive member kayana maru oiba Mithunglen Singh oina saruk yakhi thoronga mari leinana hanagi chief minister CLP leader Okrami Bovi na makha tarduna hai BJP ga chaminariba Khetrigao ACG MLA na thengkhang kayada mang masada karigumba amata sinade hairabasu party sigi matung innaduna adumak lairi mahang hai adungai maithei pangal amadi naga kuki anigi marakta thokiba irang logi mayokta khulai paiba kharana thoan khibani kanglu maselgi irang nate palamalai ngak sina matam chana ringlaksin khibangak India pumbada BJP na Hindu Rashtriya amagi manglanda minority community gi vote sing huranduna power paina bahona duna leire Manipur asi maidei khaktagi natte khunda minariba furuf kuntra gi mathakta leiminariba mipum khudingmak kini haina ibobina makha taki ngasi pangthokiba bo chor gadi chor national wide signatory campaign aduga mari leinana Khetrigao SG ex MLA MD Amin Saha na hai constituency asigi MLA gi vision asi chamam naba kayana thalle chehi amada masama ki polling station da ahumla ising ichau thokpagi thaudok laikre maram adu MLA local area development fund makha da thadarakib senfam singi matangda kupna thijinna ba mari leinaba singda RTI thakre haina mahangna phongdokhi MP Bimol na khwairambal nupi kaithel da RO water plant khusina kre Jal Jeevan Mission da chauba senja thumja chatharamba thengnare MP Bimol Inner Manipur Parliamentary Constituency gi MLA MP Angomcha Bimol koijamna Khwairamba nupi kaithel da RO water plant sing khusin nakre Manipur da lupa crore lising amaga chaniga kungani thoi changna yumthong khuding da ising fangana ba honariba Jal Jeevan Mission da achauba senja thumja chatharamba thengnare haina MP Bimol na mara sikre ngasi kaisam thong da leiba MP Bimol koijam gi mayum da pangthokiba paugi mifam amada mahang hai Jal Jeevan Mission gi makhada Manipur gi oina ministry gi record ta yumthong lag ahunga lising kuntra ga humdoi ising fangale haiduna beneficiary gi maming matha report tawri punna chada 79.59 mission asigi makhada ising fangan kre haina palli masigi manungda central government gi component lupa crore chamaga humfutara ga mariga point marifugani thoi amadi state government ki component lupa crore chamaga kunga mariga point ahum oiri Handak President Rules ki manung da Disha Committee gi Chairman ama oina Gram Panchayat ki manung chanba khungang kaya da chatuna yingsiluba matam da ising pipe semlam daba beneficiary list maming matha di palamba mafam kaya thengnarakhi MP Bimol na makha tarduna hailam da masigi miyamna Jal Jeevan Mission gi website ta changduna beneficiary sing ising fangbana traga fangdaba thidoktuna FIR file tawduna achumba sengba khangdokna ba honarasi haina appeal tawkhi tongan ba mafam dagi laloba ni fare ngarang security force ki kangbuna chatharakpa search operation na Manipur gi laloluf RPF PLA gi lanmi ama Imphal West district ki Lamphel police ki manung chana Lamphel supermarket area dagi fare hari Police ki pausin hai far bamyu ese gi maming Asem Robin Romaitei kuntraga nipan Elias Rock Elias Hathiba kawi Bistumpa district ki napada wanglai kai dagi ni hari mangon dagi Aadhaar card amadi mobile handset ama recover tawre hari makhata nangarang lalholo pripak pro gi kedar ama sumasagi mayum dagi fare hari far bamyu ese gi maming Fairoijam Wilson Luang Elias Faizau ba kunga humdoi kawi Imphal East district ki Porongpat PS ki manung chana Kongpal